Thauram tabiribasingbu ahanbamaktada Diamond Quiz. Thauram asida adombu taram loksabaga loinana khurumjari. Diamond Quiz. Thauram asi Manipur University ga khusamnaraga sandoksaba thauramni. Thauram asida adomsu saruk yabiyu. Thauram asigi leiteng adomna hapiyu. Haujik ahanbada mamangi episode aduda thamjakiba wahang amadi paukhum sing hana khangminasi masigi matungda thamjakiba wahang sing asigi achumba paukhum kana kana na chumna pibira I haibadu mayam punna khangminasi. Mamangda thamjakiba ahanba wahangda Manipuri londa ihan hana Johnstone High School gi Mahiroi singna drama ama 1914 da utki drama adugi maming kari kaubage wahang asigi achumba paukhumna Manipuri londa ihan hana Johnstone High School gi Mahiroi singna drama ama 1914 da utki drama adugi maming na Arjun gi Maithiba. Mamangda thamjakiba anisuba wahangda 1920 Lok Sabha election da Chomga nifum doi seat ki manungda amadi candidate na ka hena sel chading taurombagi election yaithoki tawkhide hariba constituency adugi maming kari kaubage anisubada thamjakiba wahang asigi achuma paukhumna 2019 Lok Sabha election da Chomga nifum doi seat ki manungda amadi candidate na ka hena sel chading taurombagi election yaithoki tawkhide hariba constituency adugi maming na Belor Tamil Nadu. Ahum suba wahangda Karamba laibakta makhoi gi missing gi percentage da India dagi haukhiba missing NRI na khwaidagi saruk hena khundabage wahang asigi achuma paukhumna Mauritius. Haujik mamangi episode thamjakiba wahang amadi paukhumsing punna khangminakhre masigi makha tarakpada amung laukachari thamjakiba wahang sing asigi achuma paukhum kana kana na chumna pibira I haibadu mayam punna amuk khangminasi. Haujik ahanbada thamjakiba wahang ahum adugi manungda wahang ani phawbagi achuma paukhum kana kana na chumna pibira I haibadu hana amuktang khangminasi. Ahan ba amadi ani shubo hangi pakum sumna pibirakiba mioi ahum khak phangjai mioi adudi Wangjing lamding ete manaktagi Monica Arambam Sagolban Teradagi Somendro Oinam Loinana Rising Sun Dresses Thangmaiban Thau Complex tagi Thiam Rajendra Luwang. Ahan ba amadi ahum subo hangi pakum sumna pibirakibasu mioi ani khak phangjai Cherapur Salam Makok Sangai Umphamdagi W Nazir Cherapur Mathak Lekai Sangai Umphamdagi W Tawhid Ahmad. Ani shuba amadi ahum subo hangi pakum sumna pibirakiba mioi singdi Thanga Salam Makha Lekai dagi Salam Asni Kumar Singh Paurabi Pukrimapal Impal East District dagi Nausa Laikuram Nongpok Sekmai Awang Lekai dagi Yumkhaibam Dayananda Singh Sangayumpam Damanak dagi PH Sajda Sahani Bisnupur dagi Purnima Konthaujam Khongjom Papal dagi Prameswari Konjengbam Salongpam Ward number 5 dagi Hoirem Sarachandra. Haujik aroibada mamangi episode thamjakiba wahang khudimaki achuma paukhum pibirakraba thamjakiba episode asigi winner sing adu kana kana oiramgadege habadu mayam punna amuktang khangminasi. Diamond Quiz ki yang kai manga suba episode thamjariba wahang ahumaki paukhum sumna pibirakiba winner oiraba mioi ahum khak phangjai mioi sing adudi Pauna Bazar dagi Konthaujam Omega Chanu Sapam Maning Laikai dagi Texam Benita Devi Loinana Santhong dagi LJ Toijamba hariba mioi ahum sina Diamond Quiz ki yang kai manga suba episode thamjariba wahang ahumaki paukhum sumna pibirakraba winner oikraba mioi singni. Tharomasibu saruk yabirakibasingbu hainingai laitana thagachaba phongdokchari makha tarakpa episode singdasu adumak lepa laitana saruk yabirau.
Hauzik makha tarakpada Diamond Quiz ki yang teruk suba episode amuk laukhatchari. Diamond Quiz Thoromasi Manipur University ga khusamnaraga sandoksaba thoromni. Thoromasi da adom su saruk yabiu, thoromasi gi leiteng adom na hapiu. Diamond Quiz ki yang teruk suba episode ta thamjariba wahang ahumaki manungda ahanba wahangda India da sahi chamag humpumdoi service toramba telegram asigi ikon konba aroiba telegram asi leibak asigi karamba afauba politician da thakibage wahang asi amuka hana ningsingjari India da sahi chamag humpumdoi service toramba telegram asigi ikon konba aroiba telegram asi leibak asigi karamba afauba politician da thakibage Anisuba wahangda Pana mukna athoi ahen sanabada ahum suba taba sanaroi asi kari mingthol pibage khangnabage wahang asi amuka hana ningsingjari pana mukna athoi ahen tanabada ahum suba taba sanaroi asi kari mingthol pibage khangnabage ahum suba wahangda Kangla manungda lairiba manung kangjaibung hairiba polo ground asi ningthau kanana sarambage wahang asi amuka hanna ningsingjari Kangla manungda lairiba manung kangjaibung hairiba polo ground asi ningthau kanana sarambage wahang asi amuka hanna ningsingjari Kangla manungda lairiba manung kangjaibung hairiba polo ground asi ningthau kanana sarambage Thamjakiba wahangsing asina ngasigi oina laukachariba episode asigi thamjariba wahangsingni. Wahangsing asigi achumba paukum thenglabada irai numit fawbugi manungda aikhoigi leijariba mobile number 8119872713 amuka hana ningsingjari 8119872713 number asigi kuthangda SMS oina yohonbirau natragana aikhoigi email address diamondradiokhngjom@gmail.com hairiba email asigi kuthang dasu thamjariba wahangsing asigi paukum thabirakpa yagani ngasigi oinadi diamond quiz ki ngasigi oina laukacharibi episode asi matang asida loichanjanabigi tanja laujari thoromasibu saruk yabirakibasing amadi thoromasibu haubadagi loiba phawba tabidibasingbu amuka hanna thagachaba phongdoksari mathangi lakadori baning thokaba numin asida anauba episode amaga amuk soidana unasi ngasigi oinadi thorom tabidibasingbu amuka hanna khurumjari